Lagos Bani Thobal Jinsing Bum Leket Alliance Rameshor Lai na pau bazari Ahmad Maroi ba pau Manipur ki Chief Minister Sri Nongthombam Biren Giming asi Saranan na Draganau Boy Olakani hadna lau thokre Morphum Zawmi ohum garang police na morphum ko na par batungda morphla mam pir thado kre sa na bo hi busu lapoi ko ba aduka cycle ki khonet busu lapoi hai ba bu yaning da phungdo poi na garang hairok tere li ma chat kre Lingay khomi obigal minabada karishu kaide haduna lin pha phar ga yol batok ta Chakrabati ngarang masagi mayum gi yuri ta phamda lin na chikpadagi laikan na bangamdana sire hairi ngarang pauna bazar da scooter tongdra lak pana ha maga cycle tongdra lak pahal maga thingzna bada scooter tongluk pana ha do khudak ta sire hairi thodo adu ho hal mata police na hangbada phongdra pugi matungina sidi minpa do amuk hana hinglakani habat thajadre mahusadi mahak asumna amuk ta phawa sigan dabani hadra pawdam ki Hauzik ahaladu police ki mi phum ka yaukre haiduna uhodo pawmi amana paw pirai amaromdana kanishule to maram amagi damakta mara leija da bahallama police na phajin kibagi mayokta yaning da phungda poina hayeng ayu pung 3 minute kundagina 3 minute kun manga phawbada Manipur pumagi oba minute manga ge general strike organi haiduna all Manipur hanuba marup ki president yengkhom manikamni na phungdarogli Maigi khazna sangnai na thidok to consumer sing cancer narak pe ai haduna doctor amana warning torakli ngarang maina chingduna sirba sanbi ama kai bi toram ma yaw bala khiba MLA o joina thamoi sokna haiki maduti Manipur da maigi khazna thib ki sang asi asuk matik name khre samad 99% di khazna thidre makoi loina mak no madi cancer na duna siragani tabi ro pausi ai khonaw tagini Hauzik pawg marak thatna aten break ama Sunita, imo si Miroli. Sa papa si pagkatay tayo kadamino. Ay ma, ato ba yung nahamin ito ba kay Gino? Ay mga kami wala nubra, di ba? Mga ito da harba yadro. Adong hapta amati kita na lo kurabadi TV oy bayay. Ado erabadi manak nakpa hospital da satpiyo. Ado gadom thamati ki hena lo kubirabadi Kerala, Guwahati, Bangalore, Belgaon gumada satpiyo. Ado gadom sahi supa dumak lo kangku duna dumak lai bhirabadi upai leite mangwana tawbiyo Nupiga ko amasung seroi ga sangdam na dun ibalairik mai putani haibasida handak sahigi Sahitya Academy Award piraroy Lairik asi Sri Haisnam Asar Singana ibani hauzik phawgi oinadi amata phawba sitre hairi hauzik sanabu paw maibam binoidagi Handak sidi banda bakal kadari batarani thoisi pa FIFA World Cup ta Morocco pa miyo amati yaw biya roi harapatagi France ke Zidane Brazil ke Ronaldo mauge tagi kap tuna hana kre hairi Housing Sri Lanka da chathari one day international cricket test match ta India cricket star Sachin Tendulkar punukshit karakpatagi lamata lobagam khidre Dhoni na over amada lishing tara muk lawrga ngauduna chong duna sen kre seba na tok sakhi aktar no watin sakhi Housing arobada ainga sai pau pizari Sabagi sangdo borok likhai masung tare laitung guma thoi ingbagi sangda baro puya khai matoi phen humdani thoi nong singi phibam nong surabadi satin tu piyo raincoat let pirbasiyai yempak upirabasiyai kadimata upidana pum chot lo talabasu ekhogi maikai digri athingba mat laijate ngasi imphal da phone process khara khanane ne godam tai khoi gi studio da idai pak editor pukhambam iboso bamusung ekhogi mi Ramakanta lele Ramakanta thagachari bojo thank you ngasi gi imphal da phone ri process ngasi amaga iman manadre Sana Lepak, Naharol get Todang, Musung Pogna Pumda. How is this Surasan put the Togliba, ZCIL, PSK Rang, makes in a Pona Bore, Maraxida, Kosurasan put the Tamna Santi, Hanzilagli, Hyper Power, Makui, Totangi headlines or the Porto in a Pona, a Pona process is the Ibots of Weekend. Ochomi Ramakanta. Manipuka Bolibasha, Minister Roy Bawara Batabama, Ramakanta, that not horribly back Yang, Maraxida, Manipuki Minister, Monaco, Ramakanta. I gave some monkey minister, I never Halak, Minister. Nabani, Punaki Danapum or Bashi Minister of State of Pumkanta, but the Historian put a Santi Tamaki Habati Ramakanta. I don't know why ink the Pasanti do not Ramakanta. Manipuri Mapumka, the pardon Santiago Music, Kanati, whom we talk to Historian put a Tamsin Gathering. How the Pau Santiago Music, Puma, and Panglihana Ramakanta, Marax the Nipu, Nito Madinupani, Santiago Bonaparte, Tadela Madinupin Harry. Karim Masin success over the Ramakanta, Manipuri, the show Shanti, has the only Santiago Music partner, Tambi Toxico Chatakani and Tazi, Tagasari, Thank you all.